Pranab Mukherjee gi haksang gi phibam koma da leidi Laibak asigi hana gi president Pranab Mukherjee gi haksang gi phibam koma da leibaga loinana hana dagi ahongba leitri haina mahak pu layeng liba Army Research and Referral Hospital dagi thadorokpa cherol aman hairi sahi marifuga mari suraba hana gi president asi hojik hospital asida ventilator sizinaduna hospital asida leiribani panba yai mahak ko ki brain dagi I matum lokthokkiba numit adudagi hospital asida koma da leirakkhibani mahak COVID-19 positive oibaga loinana lungs infection gi anaba su mayoknaribani Pranab Mukherjee Englishing ani tarani thoidagina lising ani taratret phauba leibak asigi president gi phampuram khi mahak numit kharani gi mamangda leikhidre haina social media da ngangdarakpadagi mahaki masanupa amadi masanupina hingli haina Twitter da sengdorokkiba leikhrabani Brinda Congress ki wangang loida employee ra khangdre Henry case Touraklabadi Madu Mayoknabada Karisu Chingnade Brinda Manipur Police ki additional SP TH Brinda kanano lainga ki employee da natraga Congress Party gi machin chatpa wangang loi oiribra haibasi khangdre haina Congress tagi BJP da yaukraba wangkai kendra gi hanagi MLA Okram Henry na phongdokre additional SP TH Brinda na mahaki matangda wapum kaya Facebook da thagalagliba adugi matangda paukhum piraduna Henry na haikibada mahak Chennai haina pangangda ngangnariba airport ke drug case ase hojik court ta wayal chathariba maramna additional SP TH Brinda na phongdorokliba wapum ase mahakpu MLA ama thagalakhiba wangkai kendra gi miyambu ikaiba piba amade lana uhananaba honabagi thawongni kumja lising ani tarahumdoi da thokhiba drug ki wathok adu nahan makai di karisu haidraga hojikta Congress tagi toklaga BJP da yaurokpa matamda mapan thokna wafum kaya thamlakpa ase additional SP TH Brinda ase Congress ki wangangloi ni haibada haimanba thokloi Congress tagi toklaga BJP da yaurokpa asida kalakwagira natraga pendabagi nganglibara rajniti tongninglagana thabakdagi pothabiro aduga bot lepiro pamlagadi wangkai kendra da bot lepiyo changyeng yengnarasi haiki amaromda additional SP TH Brindana wangkai kendra gi ex MLA Henry na case Touraklabadi Maduda Mayoknabada Karisu Chingnaba leite mahakna makha takibada war on drugs lauthokibasi Englishing ani taratreta lauthokibani maram aduna drug ki mayokta leiba mioi pumnamak thengnasi hairagade drug phabada chenabagi case mayoknariba mioi amabu BJP da yahun bahai basimak drug ki mayokta thawai yaungna thengnariba misak ama oina wahang hangloidabagi maram leite